Taru Khongnang Youth Organization 𝐇𝐄𝐈 amadi Taru Khongnang Mairapaibi Loop Thobal 𝐶𝐀 Lekai Taru Khongnang na sinduna ngarang numidang Manipur gi puwarida sanagi mayekne iduna lehoragadaba Marifu Mari Suba Nupilal Ningsing Thorunga Loinana Layoi Kraba Thongna Fabi Ima Singi Mafam Dahikaleka Tamkre Social and Cultural Development Center SOCDEC Wangjing na susinduna Marifu Mari Suba Nupilal Ningsing Thorom ngarang numidang Wangjing Irawat Lamkhaida Pangthokre Thormaduda Wangjing Lamding Mairapaibi Arambai Unit 3 amadi More de Gilan Generaktuna Wangjing Kodongpopi Sports Complex ta leriba miyamna sarkyake Thorom aduda Layoi Krabi Athobi Ima Singi Mafamda Maira amadi Haikalekat Tamke Thobal 𝐶𝐀 Lekai Taru Khongnang Community Hall da Pangtokhiba Haikalekat Tambagi Thorom aduda 𝐍𝐔𝐏𝐈 𝐋𝐀𝐍 𝐍𝐈 Puyam Ranjit na hai Manipur gi puwari ki luraba tangka kayada amadi British ki colonial matam ki ingkumjal lising amga jamapan supna mari amadi ingkumjal lising amga jamapan kuntra mapanda ima iben singna lamdam asigi amadi tungi mirol singi damakta lawkhiba singthabagi loiba nararoi daba thodang sing adubo ikai khumna ba utpada amadi makhoi gi macha masu singni haibada chawthoksei lamdam asigi puwari da sanagi mayekna iduna lehoraga daba ima singi thodang asibu tungi mirol singda khanghanba mathoktai athobi ima singi macha masu oiriba ikoi su makhoi gumna thongna leminasi makhoi na ngaklamba amadi kanbiramba ima lebaki damakta ninghanaba tawdana ngakminasi hainasu puyam ranjina miyamda apil tawke Manipur की पुवारी की तंग क्या था दूरबा तंग क्या था ब्रिटिश की कॉलोनियल रिंदा 1904 अमसुंग 1939 की मतमदा इमाइबियन में हमना मणिपुर की पुवारी की तंग क्या था मखोई ने लोग यो रेस्पॉन्सिबल अदुगी इमाइबियन अमसुंग मसा मसु ओरिबा कोई युद्ध सिंगना पुलगा इरे पाक याम लूरबा तंग क्या था अकोना नसिगी ऑब्जर्वेशन आईटी फोर्स बन पिलांगी कुमोन असिदा अकोना ngasi pangthok jabani yam seng haragadi ngasigi tungi miron gidamak Yang seru itu dapat ide pak dalam dalam horot libat kunai asigi damak ngasi nupilan imai bel ke aduna lek libat thona ado ngasi na parau ina tamaga ngasi kunai asida adugo loba ide pak asida kudung tiba ke ada ngathok na masung aikoi leiri haba tak na adugumba khongjang ado miyam na khung na bida makta ngasi taru khuna gi organization amasung apun Mairapaibi Loop ani pulaga paugel ina pijana gi thorom pangthuk